Kurumjari SKTV News na sandokjari ba di Manipur file si thoromda mayam bataram nokjari ngasi Manipur file si thoromda kana gadori basi saliba tha sigi tang tara dagi horakanda kunmari fauba sitting tara mathui legada ba Manipur Legislative Assembly gi tarani thusuba Manipur Legislative Assembly gi taret suba session horagani adubu Assembly session asigi mamang da oikiba irang sigi mari lenena su mayama khanakiba aduga mamang thakta pangthokiba session singda oikiba saktam madudigi amuk handaki pangthokodoriba session asida kari pibam oiba yai akoina kari expect oba yai ngangnariba ningpung nganariba makhon thoktana manungda sanariba mayamsi oi assembly gi session sida kari oirakpa yabage aduga maruina lengaki oiro adagi irang sigi matang dasu kari karamba adugumba warekpa lorokpa yaba irang si losinabgi asamga ubra aduga lengak londasu ahongba lakpa yaba tuan maikogi kari pibam thengnaba yabage kai haibagi wafam sum ngangnarakpa mayamna dum tanare aduna sigi matang sidani ngasi khanane na bada saruk yanabgidamakta studio da lengsin lebribasi Manipur Human Rights Commission gi hanagi acting chairperson Khaidin Manioja Manibutara Mukshari. Thank you. Loinana political analyst Lehau Thabam Sarasandra Oza Sarasandra Basutara Mukshari and senior journalist Ahong Samu movie Oza movie Sutara Mukshari. Ahan boina Oza Mani dedum laksharage. Sitting tara mathoi leibasida koigi ahan manumita governor gi address aduga Business Advisory Committee report thamba motion of thanks to the governor's address mathangda lewa population mayama magi calendar madi provisional calendar ma phong hai tare phong isi sigi si noina lejar tar ko khoi gi handaki assembly sida leiriba government manungda oriba phibam leiriba rajniti gi phibam sumba mayam si yengkanda koi karamba makhalgi koi session gumba obiya yamna ingna singna dum pangthokpa ngamgani hana khambi bra natargana issue mayam sida Sarangaba, Sweden dum Tolakani Habigi, Asato Bibra, Speaker Nadi, Koigi, Assembly Session, see Yam English in a Santina, Satana Bidamata, Apilto Woody Lake, Kamaitamni, Hanba. Tome, Masantabani. Parliament give me among the Lok Sabagi Speaker na Party Punama Korea, leaders in Koraga, Pajana Chatanaba Toshi, Koi Yamna Chumna, Marik Chumna, Nokoin Hibising to Tan, Nabahonega Konage, and Haiba Kotpa. mayam done assurance pi ba aduga condition thamba khotpa tawni assembly gi dasu state am dasu adum ba speaker na assembly phamdri mamang da party punamakte gi cooperation sik tawba si adum general oiba port amani by way of convention and president haitare adu maina manipur gi dasu kati sing kawba kawda du di khangdre aduga chup yam phajana Magi session adu mana preside tawdawrimni mana moderate tawdawrimni mana everything session adu gi house sigi mapu oina mana achauba role ma lawgadawrimni na section na chip ya session na yam phajana ingna tapna amaga mot khena rabsu opinion ching do tongan opinion rabsu phajana chatha bai bise machi anybody speaker oiba speaker office ta pamma punam ana pambam toi si lere Later candidate Hanaki session J high to high Kanagani Hybidi Masanatum Iraga Pijare and Begi Nimita Governor address our Puntrama Toida Pungama Makaya Magumba Nangarani Pramanbuko. Adagi Adulo Raga Mayaki Budi Assembly Chida member Waiba Adugahana Oiba Aduga Amuchu Bharatki Pradhan Mantri Waramba Koi Congress ki Manmohan Singh Sim Mayam gi obituary reference ma tawgadabne adubu moi program da piri ahan banu mitadi thamdare ani chabunu mita obituary reference thami adu loiraga di generally awaba phongdok poina makata ba si sunsi tawraroi haidana mayam lepne begi mutungina tawi al makata an chathabu chodum yai madu speaker na laurakpa mayam diga apam begi mutungina Sidi Sumatana member Turk member Tarini Pang Muramani, Hanakta, Kogi, NPP, State President Bakaichi, see, Adagi Mama gave Mamam Lere, Adagi Manmohan Singh, Party Amigo, Amigo, Dagi Prime Minister Ni, Adus with Odabayaroi, Aduna Tarini Pang, Masi, Benina Krakanga, the Sokatable Benina. Adu da pung muka muchanga ka makata ba session jawa pung do poina to runisen habisu yai adu ka chatte che habisu yai chima adu ga tai session jing mutang lere adu ga tang tra mari da friday oibanina tang tra mari de budget estimate che 2025-26 puto oni oi program da yawi mutungina adu da gi di private member
bill khanani haibani that means private member resolution if any irai ani lei yumna ani lei ani su leiri azala moina khanba kotpa mayam punamak natreyarga akoina marakta khabarda karida miyamge interest hoina sumba ma assembly da khanabam chummi kholi gaina haibada government na laudraga su private member amana matam de chaptan phangan tai ko notice adu tawraga resolution pokot ke haibana chingma chu tawbiya aduga sigi jana adiki government ge bill puthokpum chokpa mayamam lerani vote on account na chingba lerani aduda hande kisida thoidok handokpa ama oibana aina aigi lanai oin ujaba haitare ko ruling party da support tawramba NPP official ne to a na hai khare ngarang si honorable speaker na press mana hangbada moi che kodom no phangane adi maunda phangba che dugi matung ina moi opposition da phangagani haire mana haibedu di ai du ruling phamde ne na na phamdi yaroi aduna opposition da leire adigi JDU gi su ama khaktabu de ngai hore lelongi do adada a official oina manipur gi president china agoi opposition da phamgani haire hana su phammi phamde haibenu chengba moi vice president oiba na baki sona so haibo khot pam am thengna khare aduna adudagi KPA haibra Koki People's Alliance ke ani ni moi tara to ba koi ge separate administration talibe tara dumung da ahum BJP na ta bada ahum yauri independent piduma KPA ge ama how can I keep going oh yes sorry how can I keep going no pidu di ama du lo man KPA landscape ama yes sorry masak to ona bani aduna moi mi du ge na tab da KPA ge ani independent ama independent di le hori KPA ge ani simasu nahan waram withdraw to le de haiki kadai de phamge oh moi de phamma maro yaudri mina adu le rabani na it is the duty of the honorable leader of the house chief minister gi mathongna ba ai gi government gi mi khara thok khara banina mayam na aibu chingnara mani opposition gi wato manipur prajana aibu chingnara ni political circle da aibu chingnara mayai maram maduna ai confidence lairi ai one line vote ama man logadam confidence vote ama for example Kejriwal na mabu manachimi so oiringa da liquor scam ge adu udan kan harak pasida mase amot pana thalle madi moti mocha dabani adu di assembly da aibu yadaba yawrung gadra haidra mana hekta koraga one line vote lowe ba aibu confidence lady bra and mayamna lady opposition ge ani ahum BJP gi duna tana ataina mabu pulap support torga leire ba adu once adu lower gadi chahi ma no kan me motion to yadre ba adu gunna honorable CM na mabu haising de haibana te ko mana haising ba aduga yamna thajaba ya mi ama oiragadi aingondige tare thokre ani ma thokre amma chu thoi thokte na tawre aduga ai government sida yaage yadega kana gumna magi government maruktagi kihelaga sason tawba chumde kaina launa rakpa thengna gare direct na koi na bo adu direct so haibu yaure ne adigi honorable minister achouba man so adu du haidana cabinet yawi yaude meeting de yawi na handaki budi yaure su ko adu megi leiba mayam sina tangdang ma khangdram ne na confidence vote lauba haibe se BJP government gi maruan honorable chief minister gi leader of the house gi magi mathong ni karigumba mana tawdre Manipur te lo pang tok tok dab ni na ko mane to deragadi it is a fundamental duty of opposition mi sogyara soroira adu da kangde opposition congress na ngoi to win hin man te ko adu akho ge leiri government na siga apha phata oppose to na ba opposition na si oppose to boy samai mathoni kari to na ba apha sason lakna ba debate to raga sason to rim ni dra adu maina hojikte debate ki war na ba wayan sason to bochu debate na mi che mala leite adagi ruling or akano chu sarkar ba ngak pa su amachi akho gi bill si am phana na bani na te no gi du phatte haina ani ji ener ga to do ne ba adu no hojike point da la aga karigumba BJP chief minister na ma ge confidence board achi loje raktar bodi to phum thong pu to raktar ga di opposition na no confidence motion ama move to gana adugi no government motion adu da
maram mai amam perani nangi member masing sudre hanale ramadi tare nam thokre am thokre digi noi manung dei su adu da mitra ma pana nang singini hai batare khole adu dagi nangi government gi phattaba governance si leitre 1 2 3 4 5 6 intelligence report ta tha tram nga gi report no on director haire adigi nangi mantri ani yaune mla taret na katukaran tawbadan na kalim tawdre adu du sigma mayam masina mihar me pu moi taru hat ki beda nang kalim tawngamdre adigi lam chat pe yadre lekha de chat pe yadre leithak chat ke ju ba sa change nang bo bo chat pangamdre onor bu sem bo ba adigi nang government se lebiranu ai thajadre haibal ching mako ai this some masakara trailer nutni adu madu tawre haraga pukhalakadra pukhalbam di thokpani pukhalakadra haidana khoi law gi meyang da political gi meyang da even though I am not a politician adu parliament gi proceeding ta khara nei na jaba thawai yau jaba mi am oina lokhatpam di thoi aduga atai ta ba sing du di general du di adum le jara han han masagi magi ꯆꯠꯊꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯥꯎꯖꯔꯒ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯗ ꯑꯣꯖꯥ ꯀꯩꯅꯣꯗ ꯁꯔꯁꯟꯗ꯭ꯔꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥ ꯀꯩꯅꯣꯅ ꯃꯔꯤꯅ ꯈꯔ ꯊꯝꯕꯤꯈ꯭ꯔꯦ ꯏꯚꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯏꯎ ꯎꯗꯕ ꯀꯩꯅꯣ ꯇꯧꯕ ꯄꯨꯟꯕ ꯀꯌꯥ ꯎꯗꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯅꯤꯡꯕꯒꯤ ꯑꯗꯨꯒ ꯁꯤꯟꯕ ꯄꯥꯝꯕꯒꯤ ꯁꯤꯒꯨꯝꯕ ꯅꯤꯡꯐꯨꯡ manin khaga lainena mayamna hainariba ngangnariba nainaribasida hojik adaki assembly session sida no confidence motion si thajadabagi motion si susoi soidana damak thala agani haibagi kano si lairabra apet kamaina study da kamain nainabiuja masi ai maki lanai yengadi masi ki smell se masi kamain degeda ko tonga oba maungda smell si phangi kainoida nan news khara thoki madu speculation ni dunia masana dum pau dum masana dum haijaba hoi si sab saba ko reliable source amani aduni gam ta aide aduna pau du thorpum matam da aina khallu dugi wang mada la amnina ai magi pau du achun bane leina haibungam de ade amana sigumba pau si aikogi miyam rakta social media da kaidam da sum sandong rak kolok adu di du pole ala lairi film di aikogi ground reality sida yengo tamda congress ki manga khak leibase masigi leir matam di oi thokpasi yamna luna khangda maram di bjp dagi to toroga to wai du di asomda thawri sing rang haladana kau na tawrimina aikoina heta bjp dai thor ani mo yalada ma yamno malai tawjarani ga na haibasi local business matang de aikoina henjin na asum bo ka su aikoina khallu matam no di henjin manena logane ba ko ada hoji khaitam koi thokpa ya bam khangla ina local business motion da ngasai rules of procedure and conduct of business da yauri ba manipur legislative assembly ki legislative magi rules chini da pdc yamdrabada koi kanogi numit tarani bhogi manung sine de gadam le di mangadi ade masi pukhat pada dagi amana mla se tara se tara hai besi tara ki darkar lai ba ko tara do hojikti sure ba maram di congress ki manga am le re ko adagi npp ki manga am si soidana opposition da leirane ba NPP ki taro sorry npp ki amadi kanoni na ko ki moi manga do le taruk ni na di tara di hele ba ko to adu ro di tara bhawbagi tagai phada ba du le ba du helam ni na taseng na opposition da spirit to chapsala leiri ba mla sinduna madu khallagadi ko aikogi hairibasi oithokpa yaba ama leib tawgena khallagadi hoi vote lawu matamda mai pakpam pakta bai madudi kolagi wali maduna hoi haidi aikogi Narendra Modi ki mayokta tawidana kano parliament ta tawgen tawrine ba vote mangamne na tawbna te ba situation amana compel tawri ne ba aduna sigi phibam se masidi aikoina hoji soidana masi tawrani tawoi haibase kanamta le koina haibangam de maram di aikoina madugi mla sunate aduga kano sunate aikoina chingna ba tang lei haibale hoji lai se tawri film da ade amana mathan le kogi mami da khangbai bam le dai ne mana habung daga kai kogi line ni khangbadong na khangbase kogi manipur ki chief minister Sri Birena
ꯀꯩꯅꯣꯝꯃ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯑꯩꯗꯤ ꯁꯨꯗꯧꯕꯨ ꯈꯜꯂꯨꯗꯦ ꯀꯩꯅꯣꯗ ꯊꯧꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯃꯣꯏꯅꯦ ꯃꯗꯩꯗ ꯊꯝꯕꯥꯜ ꯍꯣꯏ. ꯁꯪꯂꯦꯟ ꯅꯍꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯇꯧꯕꯗ ꯃꯗꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨꯅ ꯃꯩ ꯍꯧꯅ ꯃꯗꯩꯗ ꯁꯥꯎꯗꯅ ꯉꯁꯤꯒꯤ ꯄꯦꯄꯔꯗ ꯃꯗꯨꯒꯤ ꯃꯣꯏ ꯃꯥꯒꯤ ꯚꯔꯁꯟꯁꯤꯡꯗꯨ ꯌꯥꯎꯋꯦꯕꯀꯣ ꯃꯗ ꯌꯥꯎꯔꯤꯗꯨ ꯑꯩ ꯊꯣꯏꯗꯣꯛꯅ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯃꯗꯨ ꯔꯤꯄꯤꯠ ꯇꯧꯅꯤꯡꯗꯦ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯉꯥꯡ ꯉꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯣꯏꯅ ꯄꯥꯎꯒꯁꯦꯀꯣ ꯑꯗꯨꯒꯨꯝꯕ ꯐꯥꯎꯕ ꯍꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯗꯨ ꯀꯩꯁꯨ ꯀꯤꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯈꯠꯀꯅꯤꯅ ꯍꯥꯏꯔꯨꯕꯁꯨ ꯎꯗꯦ ꯑꯗꯒꯤ ꯑꯃꯅ ꯄꯨꯈꯠꯀꯅꯤ ꯍꯥꯏꯔꯨꯁꯨ ꯂꯩꯇꯦ ꯑꯩ ꯉꯁꯥꯏꯒꯤ ꯍꯥꯕꯨꯡꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯥꯈꯠꯄꯗꯣ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯄꯥꯈꯠꯄ ꯎꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯩꯁ ꯃꯥꯅ ꯄꯥꯈꯠꯂꯛꯏꯁꯤ ꯃꯅꯨꯡꯁꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯔꯛꯑꯦꯕ ꯑꯃꯨꯛꯀꯣ ꯃꯥꯅ ꯁꯤఎꯝꯅ ꯄꯥꯈꯠꯂꯝꯗ꯭ꯔꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯧꯕ ꯑꯗ ꯄꯥꯈꯠꯄ ꯍꯥꯏꯗꯤ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯃꯥꯅ ꯊꯣꯔꯛꯏꯕ ꯄꯣꯠꯇꯨꯅ something ꯃꯥꯅ ꯍꯥꯏꯗꯣꯛꯆꯔꯛꯏꯗꯨꯗꯒꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤ ꯀꯥꯒ ꯂꯣꯇꯦꯕ ꯃꯥꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯣꯏ. ꯑꯗꯨ ꯃꯥꯟꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯌꯦꯡꯁꯤ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯗ ꯍꯥꯏꯔꯤꯕ NPPꯒꯤ ꯃꯣꯏ ꯇꯔꯨꯛꯁꯤꯗꯩꯗ ꯃꯣꯏ ꯃꯣꯠ ꯃꯥꯟꯅꯅ ꯆꯠꯂꯤꯕꯁꯤ ꯃꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯔꯤ ꯕꯤꯔꯦꯟꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯨꯔꯤꯁꯤ ꯃꯣꯏ ꯃꯉꯥꯗꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯨꯏꯞ ꯑꯣꯏꯔꯤꯕ ꯄꯥꯔꯇꯤꯒꯤ ꯍꯨꯏꯞ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯔꯨꯜ ꯍꯥꯁꯟꯁꯦ ꯃꯍꯥꯛꯇꯅꯤ ꯌꯥꯝꯅ ꯑꯣꯄꯟꯂꯤ ꯇꯧꯔꯤꯕ ꯑꯗꯨꯒ ꯂꯩꯈꯤꯗꯕ ꯀꯥꯏꯁꯤꯒꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯇꯩꯗꯤ ꯀꯩꯅꯣꯗ ꯃꯣꯏ ꯇꯔꯨꯛ ꯂꯩꯔꯤꯁꯤ ꯃꯅꯨꯡꯗ ꯃꯣꯏ ꯃꯉꯥꯁꯤꯅ ꯍꯌꯦꯡ ꯅꯣ ꯀꯟꯐꯤꯗꯦꯟꯁꯀꯨꯝꯕ ꯇꯧꯕꯗ ꯃꯣꯏꯅ ꯃꯗꯨ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣꯏꯗꯤ ꯃꯗꯨ ꯁꯞꯄꯣꯔꯠ ꯇꯧꯏ ꯅꯣ ꯀꯟꯐꯤꯗꯦꯟꯁꯒ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯣꯏ ꯃꯔꯤ ꯑꯃꯗꯤ ꯑꯃꯨꯛ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯕ. ꯑꯗꯨꯁꯨ ꯑꯣꯏꯖꯁꯅꯨ ꯑꯗꯨꯕꯨ ꯄꯥꯔꯇꯤꯒꯤ ꯍꯨꯏꯞ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯃꯣꯏꯅ ꯍꯌꯦꯡ ꯑꯦꯕꯁꯦꯟ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯕ ꯄꯥꯔꯇꯤ ꯍꯨꯏꯞꯇꯨꯅ ꯍꯣꯏ. ꯑꯗꯩ ꯑꯃꯅ ꯀꯩꯒꯨꯝꯕ ꯅꯣ ꯀꯟꯐꯤꯗꯦꯟꯁꯀꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯣ ꯀꯟꯐꯤꯗꯦꯟꯁꯇꯨꯒꯤ ꯃꯥꯌꯣꯛꯇ ꯃꯣꯏꯅ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯃꯁꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯤ ꯑꯗꯨꯝ ꯂꯥꯛꯄꯒꯤ ꯐꯤꯕꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯍꯨꯏꯞꯀꯤ ꯄꯋꯥꯔ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯜꯗꯣ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯈꯛꯇꯪ ꯁꯤꯃ ꯄꯣꯠ ꯑꯃꯅ BJPꯒꯤ ꯃꯅꯨꯡꯗꯒꯤ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯑꯃꯒ ꯑꯃ ꯌꯥꯅꯗꯕꯗꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤ ꯊꯦꯡꯒꯥꯏꯅꯕꯁꯤ ꯑꯣꯄꯟꯂꯤ ꯎꯔꯦꯕꯀꯣ ꯈꯕꯔꯗ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨꯅ ꯃꯣꯏ ꯃꯅꯨꯡꯒꯤ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯅꯍꯥꯟꯁꯨ ꯁ꯭ꯄꯤꯀꯔ ꯀꯧꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯨꯔꯦ ꯑꯗꯩ ꯁꯥꯔꯨꯔꯀꯥꯟꯗ ꯑꯃꯨꯛ ꯉꯔꯥꯡꯁꯤ ꯄꯥꯎ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯈꯦꯝꯆꯥꯟꯁꯨ ꯀꯧꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯁ꯭ꯄꯤꯀꯔꯁꯨ ꯆꯠꯈ꯭ꯔꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯑꯅꯤꯃꯛꯇꯣ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯤꯔꯤ ꯕꯤꯔꯦꯟꯕꯨ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯑꯅꯤꯗꯨꯒ ꯆꯤꯡꯊꯣꯛ ꯆꯤꯡꯁꯤꯟ ꯇꯧ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯁꯤꯗ ꯁꯦꯟꯇꯔꯗꯒꯤ ꯍꯥꯏꯔꯛꯄ ꯄꯣꯠꯁꯦ ꯃꯁꯤ ꯃꯣꯏ ꯂꯨꯝꯅ ꯂꯧꯕꯅꯤꯅ ꯃꯣꯏꯗꯒꯤ ꯄꯥꯎꯗꯨ ꯈꯪꯗꯅꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯣꯡꯗꯣꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯒꯗꯧꯔꯤꯁꯤꯗꯩꯗ ꯒꯣꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯁꯤ ꯁꯣꯏꯗꯅ ꯐꯣꯔꯦꯟ ꯑꯒꯦꯟꯁꯇ ꯅꯩꯅꯔꯛꯄ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯃꯗꯨ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯃꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯑꯗꯒꯤ ꯃꯁꯤꯗꯩꯗ ꯁꯤ ꯇꯧꯕ ꯍꯥꯏꯗꯅ ꯂꯩꯅꯒꯗꯧꯕ ꯃꯌꯥꯝꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯄꯥꯛꯀꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯅꯨꯡ ꯃꯄꯥꯟ ꯄꯨꯝꯅꯃꯛꯁꯦ ꯄꯨꯊꯣꯛꯇꯅ ꯈꯟꯅꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯕꯖꯦꯠꯀꯤ ꯃꯇꯥꯡꯁꯤꯗ ꯕꯖꯦꯠꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯍꯟꯗꯛꯁꯤ ꯕꯖꯦꯠ ꯁꯦꯁꯟ ꯍꯥꯏꯅ ꯂꯧ ꯇꯥꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯕꯖꯦꯠꯀꯤ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯕꯖꯦꯠ ꯂꯣꯝ ꯂꯩꯅꯕꯗ ꯁꯣꯛꯀꯗꯧꯕ ꯄꯣꯠꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯗꯨ ꯄꯥꯡꯊꯣꯛ ꯇꯧꯔꯛꯀꯗꯧꯁꯨ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯕꯖꯦꯠ ꯍꯥꯏꯕꯁꯦ ꯑꯔꯨꯕꯅꯤꯅ ꯑꯗꯨ ꯈꯛꯇꯪ ꯈꯟꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯕꯗꯤ ꯍꯟꯗꯛꯀꯤꯁꯤꯗ ꯍꯦꯛꯇ ꯅꯍꯥन ꯑꯩꯈꯣꯏꯒꯤ MP ꯁꯤꯔꯤ ꯕꯤꯃꯣꯜꯅ ꯃꯤꯅꯤꯠ 13 ꯉꯥꯡꯉꯤꯁꯤ ꯃꯣꯏꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤꯒꯤ ꯚꯥꯁꯣꯟꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯥꯡꯉꯤꯅꯦꯕꯀꯣ ꯃꯦꯛꯁꯤꯃꯝ ꯉꯥꯡꯉꯦꯕ ꯑꯗꯨ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯟꯗꯛꯁꯨ ꯒꯣꯕꯔꯅꯔꯒꯤ ꯑꯦꯗ꯭ꯔꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯐꯣꯔꯦꯟ ꯑꯒꯦꯟꯁ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈꯔ ꯄꯨꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯤ ꯄꯥꯝꯅꯕ ꯉꯥꯛꯇꯅꯤ ꯏꯔꯥꯡꯁꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯊꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯕꯁꯤ ꯑꯗꯨꯝ ꯄꯥꯝꯃꯤꯅꯤ ꯀꯔꯤ ꯐꯤꯔꯦꯞꯀ ꯂꯧꯔꯛꯀꯗꯒꯦ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞꯀ ꯂꯧꯕ ꯉꯝꯒꯗ꯭ꯔꯥ ꯀ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯤ ꯁꯨꯝ ꯉꯥꯏꯅꯔꯤꯕꯅꯤ ꯑꯩ ꯑꯣꯖꯥ ꯃꯨꯕꯤꯗ ꯂꯥꯛꯀꯥꯟꯗ ꯁꯤꯗꯩ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯄꯔꯤꯡꯗꯨ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ motion of ꯑꯩꯈꯣꯏꯒꯤ no confidence motion ꯒ ꯊꯥꯡꯒꯠꯂꯛ ꯇꯥꯔꯒꯗꯤ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯀꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯁꯤꯗ ꯒꯕꯔꯅꯔꯗ ꯐꯥꯎꯕ ꯃꯗꯨ ꯍꯥꯎꯁꯀꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯩꯈꯣꯏꯒꯤ ꯁꯣꯛꯄꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯀꯥ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯚꯟ ꯃꯦꯃꯣꯔꯦꯟꯗꯝꯁꯨ ꯄꯤꯁꯤꯟꯈꯤ ꯃꯦꯃꯣꯔꯦꯟꯗꯝꯗꯨꯒꯤ ꯋꯥꯔꯣꯜꯗꯤ ꯐꯣꯡꯗꯣꯛꯇꯦ ꯈꯪꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯈꯣꯏꯒꯤ ꯃꯨꯚꯁꯤ
kamaina chatlin khan ꯍꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯣꯄꯣꯖꯤꯁꯟ ꯁꯣꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯣꯏ ꯃꯉꯥ ꯈꯛꯇꯅꯤ ꯑꯗꯨꯒ NPPꯒꯤꯗꯨ ꯊꯥꯔꯒ 13 ꯁꯨꯗꯣꯏꯅꯤ ꯑꯗꯩ KPAꯒꯤꯗꯨ ꯃꯗꯨ ꯃꯁꯤꯡꯗꯤ ꯊꯤꯕꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯣꯏ ꯐꯤꯖꯤꯀꯦꯜ ꯑꯦꯄꯤꯌꯔꯦꯟꯁꯁꯤ ꯑꯩ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯃꯣꯏꯁꯤ ꯀꯝꯗꯧꯅ ꯁꯤꯌꯔ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯂꯣꯏ ꯄꯤꯔꯦ ꯂꯦꯞꯇꯣꯞ ꯄꯤꯔꯦ ꯍꯥꯟꯅꯒꯤ ꯄꯤꯕꯅꯤꯀꯣ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟꯗ ꯁꯤꯌꯔ ꯇꯧꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯗꯨ ꯍꯧꯖꯤꯛꯐꯥꯎꯕꯗꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯖꯜ ꯂꯧꯕꯗꯤ ꯂꯩꯇ꯭ꯔꯤꯕꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯍꯣꯏ ꯑꯩꯒ ꯇꯥꯃꯣ ꯃꯅꯤꯒ ꯃꯗꯨ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯒꯕꯔꯃꯦꯟ ꯑꯃ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯁꯤꯛ ꯇꯧꯕ ꯁꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯍꯦꯛ ꯁꯦꯝꯕꯒ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯃ ꯂꯧꯅꯩ ꯃꯗꯨ ꯃꯥꯏ ꯄꯥꯛꯑꯒꯅ ꯒꯃꯦꯟ ꯃꯈꯥ ꯆꯠꯊꯔꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯒꯅ ꯒꯃꯦꯟ ꯑꯗꯨꯝ ꯇꯨꯔꯦ ꯁꯤꯅ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯅꯤꯁꯨꯕꯗꯅ ꯍꯧꯖꯤꯛ ꯒꯃꯦꯟ ꯑꯃ ꯆꯂꯥꯏꯔꯤꯗꯨ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯅꯣꯏꯅ ꯇꯧꯕꯁꯤ ꯆꯨꯝꯗ꯭ꯔꯦ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯊꯥꯡꯒꯠꯄ ꯑꯃ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯅꯩ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯒꯕꯔꯃꯦꯟꯁꯤ ꯇꯨꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯔꯨꯜ 64 ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄꯤꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟ ꯑꯃ ꯊꯥꯡꯒꯠꯄ ꯌꯥꯏ ꯉꯁꯥꯏ ꯑꯩꯒꯥꯅ ꯊꯝꯕꯤꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯂꯥꯁ ꯀꯩꯅꯣꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯁꯤ ꯊꯥꯡꯒꯠꯄ ꯌꯥꯏ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯁꯤꯗꯤ ꯑꯦꯚ꯭ꯔꯤꯗꯦ ꯊꯥꯡꯒꯠꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯄꯤꯔꯤ ꯃꯔꯝꯗꯤ ꯄꯨꯡ 10 ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯁꯤ ꯄꯤꯁꯜꯂꯨ ꯍꯥꯏꯕꯅꯦꯕ ꯃꯗꯨ ꯂꯧꯕ ꯂꯧꯗꯕꯗꯨꯗꯤ ꯑꯗꯨꯗ ꯀꯩꯅꯣꯅꯤ ꯁ꯭ꯄꯤꯀꯔꯅꯤꯀꯣ ꯃꯗꯨ ꯍꯦꯛꯇ ꯂꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯧꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯁꯤ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯧꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯁ꯭ꯄꯤꯀꯔꯁꯤꯅ ꯂꯧꯔꯒꯗꯤ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯗꯨ ꯃꯥꯅ ꯍꯥꯎꯁꯇ ꯄꯨꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯣꯁꯟꯗꯨꯕꯨ ꯁꯧꯒꯠꯄ ꯃꯦꯝꯕꯔ 10 ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗꯗꯤ ꯃꯦꯝꯕꯔ 50 ꯑꯣꯏ ꯑꯗꯣ ꯍꯧꯒꯠꯂꯒ ꯃꯣꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯁꯤ ꯁꯧꯒꯠꯄꯁꯤꯡ ꯂꯦꯞꯈꯠꯄꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ 10ꯅ ꯀꯔꯤꯒꯨꯝꯕ ꯂꯦꯞꯈꯠꯂꯒꯗꯤ ꯃꯗꯨ ꯗꯤꯁꯀꯁ ꯇꯧꯅꯦꯕ ꯑꯦꯗꯖꯣꯔꯃꯦꯟ ꯃꯣꯁꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯣꯡꯃꯗꯨꯒꯤ ꯈꯟꯅꯒꯗꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯣꯛꯑꯒ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯏꯝꯄꯣꯔꯇꯦꯟꯁ ꯑꯦꯔꯤꯌꯥꯁꯤ ꯈꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯈꯟꯅꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯐ ꯗꯤ ꯍꯥꯎꯁꯅ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯅꯤ ꯑꯗꯨꯒ ꯚꯣꯠ ꯂꯧꯅꯗꯣꯏꯅꯦꯕ ꯚꯣꯠꯇꯨ ꯃꯗ ꯃꯥꯏꯊꯤꯔꯒꯁꯨ ꯑꯗꯨꯃꯛ ꯒꯣꯔꯃꯦꯟꯗ ꯑꯗꯨꯝ ꯆꯠꯂꯦꯕ ꯁꯤꯁꯨ ꯃꯔꯝ ꯑꯃꯅꯦꯕ ꯑꯗꯒꯤ ꯗꯤꯃꯥꯟꯁ ꯐꯣꯔ ꯒ꯭ꯔꯥꯟꯠ ꯕꯖꯦꯠꯅꯤꯗꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯔꯒꯁꯨ ꯗꯤꯃꯥꯟꯁ ꯐꯣꯔ ꯒ꯭ꯔꯥꯟꯠꯁꯤ ꯃꯌꯥꯝ ꯑꯃ ꯚꯣꯠ ꯂꯧꯅꯗꯣꯏꯅꯦꯕ ꯕꯖꯦꯠ ꯄꯥꯁ ꯇꯧꯕꯗ ꯑꯗ ꯃꯥꯏꯊꯤꯔꯁꯨ ꯒꯣꯔꯃꯦꯟ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯒꯤ ꯉꯁꯥꯏꯁꯨ ꯖꯦꯟꯇꯦꯜꯁꯨ ꯊꯝꯕꯤꯈꯤꯕ ꯐ꯭ꯔꯥꯏꯗꯦ 2 ꯐꯪꯉꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯄꯨꯈꯠꯄ ꯌꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁꯤ ꯄꯨꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 5 daysꯒꯤ ꯅꯣꯇꯤꯁ ꯑꯃ ꯄꯤꯒꯅꯤ 5 days ꯅꯣꯇꯤꯁ ꯄꯤꯔꯒ ꯃꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯗꯨ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯇꯥꯔꯦꯀꯣ ꯃꯗꯨꯃ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯄꯨꯈꯠꯄ ꯃꯇꯝꯗ ꯃꯗꯨꯁꯨ ꯁ꯭ꯄꯤꯀꯔꯒꯤ ꯀꯩꯅꯣꯅꯤ ꯄ꯭ꯔꯤꯚ꯭ꯌꯨꯗ ꯂꯩ ꯃꯥꯅ ꯂꯧꯕ ꯂꯧꯗꯕ ꯂꯧꯔꯒꯗꯤ ꯃꯗꯨ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯃꯗꯨꯁꯨ ꯚꯣꯠ ꯂꯧꯗꯣꯏꯅꯦꯕ ꯃꯔꯝꯗꯤ ꯔꯤꯖꯣꯂꯨꯁꯟꯗꯨ ꯄꯥꯁ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯄꯥꯁ ꯇꯧꯗꯕ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯥꯏꯊꯤꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯁꯤꯒꯤ ꯑꯦꯔꯤꯌꯥ ꯃꯌꯥꯝꯁꯤꯗꯤ ꯒꯃꯦꯟꯁꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯀꯩꯒꯨꯝꯕ MLAꯁꯤꯡꯗꯨꯗ ꯂꯩꯕꯅꯤꯅ MLAꯁꯤꯡꯗꯨꯅ ꯒꯃꯦꯟꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯒꯦ ꯑꯣꯔ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯃꯛ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯁꯦꯗꯨꯜꯁꯤ ꯋꯥꯟꯁ ꯇꯧꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ 40 daysꯒꯤ ꯃꯃꯥꯡ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯕ ꯅꯨꯃꯤꯠꯁꯦ ꯗꯦꯠ 24ꯗ ꯂꯣꯏꯗꯣꯏꯅꯤꯗꯅ 24ꯒꯤ 40 days ꯃꯇꯨꯡ ꯁꯤꯒꯤ ꯃꯔꯛꯁꯤꯗꯤ ꯍꯥꯎꯁꯀꯤ ꯍꯣꯜ ꯏꯟꯇꯤꯌꯥꯔ ꯍꯥꯎꯁ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯌꯥꯎꯅ ꯃꯣꯏꯒꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃ ꯄꯤꯔꯤꯕ ꯃꯗꯨ ꯁꯣꯛꯄ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯥꯏꯗꯨꯗ ꯍꯦꯟꯖꯤꯟꯅ ꯆꯠꯂꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯦꯔꯤꯌꯥ ꯌꯥꯎꯔꯦꯕ ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯊꯛꯇ ꯄ꯭ꯔꯤꯚꯤꯂꯦꯖ ꯊꯥꯡꯒꯠꯂꯀꯥꯟꯗ ꯃꯗꯨꯁꯨ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯒꯗꯤ ꯍꯣꯏ ꯃꯥꯒꯤ ꯒꯃꯦꯟ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯊꯥꯖꯕ ꯊꯥꯖꯗꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯣꯏꯔꯁꯅꯨꯀꯣ ꯑꯩꯈꯣꯏꯅ MLAꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯝꯕꯔ ꯑꯣꯐ ꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ MLAꯁꯤꯡ ꯒꯃꯦꯟ ꯄꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯇꯧꯕꯤꯔꯛꯇꯕ ꯌꯥꯏ ꯇꯧꯍꯟꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯏꯁꯨꯁꯤꯅꯦꯕ ꯈꯨꯜ ꯉꯥꯛꯄ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯗ ꯂꯩꯕ ꯆꯤꯡꯌꯥꯒ ꯇꯥꯏꯅ ꯃꯐꯝꯁꯤꯡꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯅ ꯂꯥꯟꯗꯥꯔꯛꯄꯗ ꯊꯤꯡꯅꯕꯅꯦ ꯂꯩꯔꯦꯕ ꯁꯤꯒꯤ ꯅꯥꯈꯤꯕ ꯌꯥꯎꯔꯦ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ NIA ꯐꯥꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯃ
madu karigumba ngamagadi government gi maikei digi bill guma puthok piraga moi put ngak patient bina ba moi kari kari to ya ba koi ni kanglo na ma haitare go sem na ba bill guma ma puthok piraga madu assembly na pass to wi horgadi assembly se dei koi na yam kana ba masak amakhak koi phangye na dum lobi ai adu horgadi koi khul ngak pa sing sigi akak na ba niom khalm ga kha da smai to dong si to dong ni hai na mo yu guideline na ma phajana semaga to hon be yare ba aruga adu tawba ngamoroi natraga tawroi na khanbiragana akoigi madudi assembly natrasu government na num tawa yapone khunga pasing sigi mausi paramilitary forcing adegi army sing lari sing na fully tawba yaba thapuk tawalga khulnga pasing ji mayum de loi halan gi yayo adu ga di khoi miyam no ji ahin yare tana sit and protest tawdana khunga ba fa ba yaroi hat ba yaroi tawnari dir mayam iban ikoi koi jinga da anoba SP sindringa da thobal SP transfer tawdong ne bo hari ne marne kana da magi area da khunga ko phagre ama si re kan tawna bugi myam mo ana sigu myam je thoktana ba government na pambai ani haitare go amana assembly yodrosu government yo ba power and kana sinarga function sinarga khulnga pa sing sing mo chi kana sing china loin silhan biraba security forces sing china aruga madu sinba kan da mu ka doge da ekoi myam de gi akan protection de leine ba marne kana da security force ma pande lai sing je ekoi da thaja ba ji fully leitri bo ana sigi fully confidence la hen ba mu su changi bo moina leira kan da ekoi gi khun ekoi gi miyam sigi self protection hai gadra ekoi da secure ba eno ma atmosphere ma thamanga ngene je thajan mom su changi ba ana sigi miyam ji thambi ba mathok dai ngamdraga na hoji ai hayari ba assembly da madugi resolution ma government gi resolution su yai private member resolution su yai government gi resolution la puthok pi ge hairagadi moi de 3 days gi notice tang pirage ai government puthok gadi moi di am tem no matam da dum yai ba adu di admaina ma to piraga pass to bi horgadi amasi aina khanjabada both ruling and opposition lo yaninga da ba male puthok pangam da ba ge wani ana madu puthok na ba khona ba ma changi tawdo bill puthok hairagadi well prepared to bom changi bill do hana prepare to dana khutak tai bill mu to gusu yadi prepare to ni madu akhang ba changani madu assembly da madu gi tongan ba staff bill kamaina prepare to ni loi le bang haktani madu tanara ga bill si board khoi gi kari haitare ruling and opposition bill prepare to bi ai adu simbi bi ai adu hojiki tamni ga ga thambi go no confidence motion gi do nimphung ngana ba jam le re adu yam chum me ba mamdi khoi draft to re hai bo yawe kana gum ba kalai bok sum la ma khoi khang de kwa aduna sigi mayam sigi ekhoi da charang na ba laita da mang phol he le se si ekhoi da district tong na ba assembly se da ekhoi na maru be por khara khan na ba government da MLA sing se da mi khudi ma ki mai ma gi tina ja ba khang na ja ba MLA sing government minister bari le ngone ba aro di sum ba maru ba kana ma lak pa matam da si puthok piu hai ji phajana moi da haraga well prepared tong matam je ekhoi log dong ne marni hujiksi ngasi tang mari da ngai ri ko tara da hu dong ni 6 days lai ri khoi khutta assembly hawrga di honorable MLA sing je khoi unna bu khudung cha da mayam le adi 6 days gi h da khoi na moi da sigum sumba nai na biu le ba ke si puthok piu question na si hang biu hai mana sing ba question ju 10 days he ta pi ba ga na lai ri mai kan lon me ma hangni ne pang hang ba ya bu na te ba onda hangi ba question do mai mari mai ne no department gi minister khum ka dong ni na madu gi well prepared tong na ba tan jam pi de ya do ne ba ana sigi pot me am ji ang gai koi na koi gi MLA sing minister sing chita lanai gi oina wachat onom tong na adu oda na chat pa gi mahutta leba ke issue sida koi sigi pot sidi koi to hanjaningi smai to hanjaningi si to wi ba ya bring wi hai ba sing gi afa session sing do madu to hanjaningi adu honorable member sing na su magi leijari ba koi intellectual circle hai tare ko honorable member sing gi magi back ta adum le rongani madu mayam do tanarga handa assembly da khoi ke to hujige ruling ne khoi si to wona fabra opposition ne khoi si fabra habile sing do adu mayam do tawraga di khoi assembly si kondak pangthok pa si yam rare ganoni na after 6 months lai aduna si posi ma tawon ba chumbra to be chumbra hai do ma khoi thamjaningi madu khoi su khoi na MLA sing ji da lo inthok bana da ba khoi su madu da mateng pangjan ba kari to bo ya ge ha do se tamni hoina legal expert ni na law na hayang kram ka ma da khoi gi kano gi protection khunga pa protection to kan da law de solo ka do mayam do tamni hodi session do bi ai adigi bar association lai high court ke su lai sigi mayam se toroga
ꯁꯤꯡꯒꯩ ꯍꯥꯞꯆꯜꯂꯧꯁꯤ ꯁꯤꯡꯒꯩ ꯂꯧꯊꯣꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯃꯇꯝ ꯂꯩꯉꯩꯗ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯍꯣꯏ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯔꯦ ꯖꯔꯃꯅꯤꯗ ꯂꯥꯛꯆꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯣꯏ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯃꯗꯨ ꯐꯪꯕ ꯌꯥꯏ ꯐꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯇꯅ ꯇꯔꯥ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯁꯤꯗ ꯑꯦꯒꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯁꯤ ꯌꯥꯎꯅ ꯃꯤꯅꯤꯁꯇꯔꯁꯨ ꯄꯥꯏꯔꯤ ꯃꯁꯤꯗ ꯑꯗꯨꯝ ꯑꯦꯒꯦꯟꯁꯇ ꯇꯧꯔꯀꯥꯟꯗ ꯗꯤꯃꯥꯟ ꯇꯧꯔꯤ ꯏꯍꯧ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯥꯒꯤ ꯋꯥꯐꯝꯁꯤꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯉꯥꯡꯅꯔꯒ ꯂꯥꯛꯑꯕꯅꯤ ꯃꯃꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯕ ꯗꯤꯄꯥꯔꯠꯃꯦꯟ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯇꯦꯟ ꯇꯧꯕꯒꯤ ꯄꯣꯠꯇꯨꯃ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕ ꯃꯌꯥꯝꯗꯨꯒ ꯐꯥꯔꯁ ꯔꯥꯎꯟꯗ ꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯐꯤꯕꯝ ꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯀꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯤꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯍꯣꯏ ꯇꯧꯔꯛꯄ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯣꯏ ꯃꯄꯥꯡꯒꯜ ꯀꯜꯂꯦꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯟꯅ ꯍꯥꯏꯃꯜꯂꯦꯅ ꯋꯥꯔꯧꯏꯀꯣ ꯑꯗꯨ ꯋꯥꯔꯧꯁꯅꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯄꯣꯛꯎꯔꯕꯅꯤꯅ ꯑꯩꯁꯨ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯥꯏ ꯍꯦꯞ ꯑꯦ ꯔꯥꯏꯠ ꯇꯨ ꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯔꯥꯏꯠ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃ ꯑꯣꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯃꯣꯏꯅꯁꯨ ꯇꯧꯕꯒꯤ ꯔꯥꯏꯠ ꯂꯩ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯊꯧꯗꯤ ꯇꯧꯗ꯭ꯔꯦꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯥꯡꯕꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯥ ꯄꯤꯊꯣꯛꯐꯝ ꯊꯣꯛꯇꯕ ꯃꯈꯨꯠ ꯌꯦꯠꯇꯨꯕꯨ ꯃꯤ ꯑꯃꯅ ꯄꯥꯏꯈ꯭ꯔꯦ ꯀꯨꯜꯗꯤꯞꯅ ꯄꯥꯏꯈ꯭ꯔꯦ ꯀꯩꯅꯣꯁꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯏꯁꯨ ꯃꯁꯥꯗ ꯌꯥꯎꯖꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯃꯤ ꯑꯃꯗ ꯁꯤꯟꯅꯕ ꯌꯥꯏꯅꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯂꯣ ꯃꯤꯅꯤꯁꯇꯔꯁꯤ ꯕꯁꯟꯇꯗ ꯁꯤꯟꯅꯔꯤꯁꯤꯗꯤ ꯃꯥꯅ ꯂꯧꯁꯤꯟꯒꯦꯁꯨ ꯌꯥꯏ ꯀꯦꯖ꯭ꯔꯤꯋꯥꯜꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯌꯥꯎꯗꯅ ꯃꯥꯅꯕꯨ ꯂꯣꯏꯅ ꯑꯃꯠꯇꯕꯨ ꯃꯥꯅ ꯄꯥꯏꯗꯦ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯗꯅ ꯈꯣꯠꯅꯗꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯂꯩꯄꯥꯛꯀꯤ ꯂꯝꯗꯝꯗꯧꯅ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯔꯝꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯞꯅ ꯁꯥꯔꯒ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯅꯩꯅꯕ ꯈꯣꯠꯅꯕꯁꯤꯡꯗꯁꯨ ꯌꯦꯡꯕꯤꯔꯤꯑꯕ ꯁꯔꯀꯥꯔꯒꯤ ꯑꯃꯁꯤ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯣꯠꯇ ꯀꯥꯏꯅ ꯁꯄꯣꯖ ꯑꯩꯒ ꯑꯩꯈꯣꯏꯕꯨ ꯍꯥꯏꯔꯤꯗꯅ ꯑꯩꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯍꯣꯏ ꯃꯣꯏꯗ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯆꯠꯆꯕꯗꯨꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯁꯨ ꯁꯔꯀꯥꯔꯁꯦ ꯁꯧꯒꯠꯂꯤꯕꯅꯤꯅ ꯑꯩꯅ ꯁꯔꯀꯥꯔꯒꯤ ꯃꯊꯛꯇ ꯀꯟꯅ ꯌꯦꯠꯂꯤꯕꯁꯦ ꯕꯤꯔꯦꯟ ꯂꯧꯊꯣꯛꯎꯒ ꯍꯥꯏꯔꯤꯕꯁꯦ ꯁꯔꯀꯥꯔ ꯐꯅꯅꯕꯅꯤ ꯑꯗꯨ ꯍꯥꯏꯔꯛꯇꯅꯕ ꯉꯁꯤꯗꯒꯤ ꯑꯩ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯛꯅꯕꯅꯦꯕ ꯆꯦꯁꯇꯥꯏꯖꯃꯦꯟ ꯍꯥꯏꯗꯣ ꯉꯥꯛꯀꯣꯏꯅꯅ ꯋꯥꯔꯛꯏꯕ ꯐꯨꯔꯒ ꯋꯥꯔꯛꯄ ꯍꯥꯏꯗꯣ ꯑꯗꯩꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯌꯦꯛꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯁꯥꯁꯣꯟꯁꯤ ꯂꯩꯇꯔꯕꯅꯤꯅ ꯃꯁꯤꯒꯤ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯃ ꯂꯧꯐꯝ ꯊꯣꯛꯑꯦꯕ ꯂꯧꯔꯛꯀꯗ꯭ꯔꯥ ꯂꯧꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯃꯣꯏꯒꯤ ꯋꯥꯅꯤꯀꯣ ꯗꯤꯁ 이즈 ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯛꯇꯤꯁꯅꯦꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄ꯭ꯔꯣꯁꯤꯗꯤꯡꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯒꯥꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯁꯔꯀꯥꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯆꯕꯨꯜ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯦ ꯊꯣꯛꯑꯦꯅ ꯍꯥꯏꯔꯦ ꯑꯣꯐꯤꯁꯦꯜ ꯑꯣꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯤ ꯅꯠꯇ꯭ꯔꯦꯅꯦ ꯃꯁꯥꯅ ꯑꯗꯨꯝ ꯊꯥꯖꯔꯕꯅꯦ ꯑꯩꯒꯤꯗ ꯃꯤ ꯑꯁꯨꯛ ꯁꯨꯗꯅ ꯑꯩꯅ ꯁꯥꯁꯟ ꯄꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯃꯥꯏ ꯃꯅꯨꯡꯒꯤ BJPꯒꯤ 8 ꯌꯥꯎꯔꯒ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ 10 ꯑꯃꯅ ꯅꯪ ꯅꯋꯥ ꯂꯧꯗ꯭ꯔꯦꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯗ ꯐꯥꯎꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠꯇꯣ ꯃꯥꯒꯤ ꯀꯥꯟꯅꯅꯕꯅꯤ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯗꯨ ꯂꯧꯖꯔꯕꯗꯤ ꯅꯣꯏꯅ ꯂꯈꯥ ꯑꯃ ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯥꯏꯒꯦ BJPꯅ ꯍꯥꯏꯒꯦ ꯃꯄꯥꯟꯗꯒꯤ ꯂꯈꯥ ꯑꯃ ꯂꯥꯎꯒꯦ ꯂꯥꯎ ꯑꯩ ꯃꯌꯥꯝꯅ ꯌꯥꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯦ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁ ꯂꯩ ꯍꯥꯏꯕ ꯑꯃ ꯗꯥꯡ ꯊꯤꯜꯂꯒ ꯂꯧꯈꯤꯕ ꯀꯥꯟꯗ ꯆꯍꯤ ꯑꯃ ꯍꯥꯏ ꯍꯨꯝꯗꯅ ꯂꯩꯄꯥꯛꯀꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯗꯅ ꯈꯨꯝꯗꯣꯛ ꯈꯨꯝꯖꯤꯟ ꯍꯧꯖꯤꯛꯇꯤ BJPꯅ ꯁꯔꯀꯥꯔꯁꯤꯅ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯦꯅꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯥꯁꯟ ꯄꯥꯏꯕꯗꯧꯅ ꯇꯧꯔꯦꯅꯦ ꯕꯤꯃꯣꯜꯅ ꯑꯗꯨꯛ ꯐꯖꯅ ꯉꯥꯡꯕ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯀꯔꯥꯡꯒꯤ ꯅꯠꯇꯦꯀꯣ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯦꯝꯕꯔ ꯕꯠ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯅ ꯃꯤꯅꯤꯠ 13 ꯅꯍꯥꯟꯃꯨꯛ ꯉꯥꯡꯕꯗ ꯃꯤꯅꯤꯠ 8 ꯈꯛ ꯐꯪꯕꯗꯨꯐꯥꯎꯕ ꯀꯗꯥꯏꯅꯣꯅ ꯍꯥꯏꯔꯒ 13ꯇꯣ ꯑꯗꯨꯛ ꯄꯦꯟꯅ ꯉꯥꯡꯉꯤꯗꯨꯕꯨ ꯉꯁꯤ BJPꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯥꯏꯅꯤꯡꯗꯦ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯅꯤꯈꯛ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯈꯛꯅ ꯍꯥꯏꯔꯤꯗꯣ ꯑꯇꯤ ꯂꯣꯏꯔꯦꯅꯒ ꯍꯥꯏꯗꯅ ꯑꯗꯨꯗ ꯎꯄꯥꯗꯤꯒ ꯂꯝꯅꯥꯏꯒꯤ MLA ꯑꯃ ꯍꯥꯏꯒꯤ ꯏꯅꯥꯎ ꯑꯃꯗꯁꯨ ꯂꯩꯕꯅꯤ MP ꯕꯤꯃꯣꯜꯗ BJPꯅ ꯑꯟꯗꯣꯂꯟ ꯇꯧꯅꯤꯡꯕꯒꯤ ꯚꯥꯞꯇꯨꯕ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯃꯉꯣꯟꯗ ꯂꯥꯎꯁꯤꯒ ꯁꯥꯁꯣꯟꯁꯦ ꯀꯅꯥꯅ ꯄꯥꯏꯔꯤꯕꯅꯣ ꯑꯣꯟꯅꯔꯕ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯃꯤꯕ ꯑꯅꯤꯈꯛꯇꯪ ꯐꯝꯕꯗꯨ ꯑꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯁꯥꯁꯣꯟ ꯄꯥꯏꯔꯤꯕ ꯑꯁꯤꯅ ꯄꯨꯂꯞ ꯇꯧꯔꯒ ꯃꯥꯅ ꯂꯥꯎꯗꯦ ꯏꯚꯟ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯍꯥꯏꯕ ꯌꯥꯎꯈꯤꯅꯦ MPꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯍꯥꯏꯈꯤ ITP ꯃꯌꯥꯝꯁꯦ ꯃꯐꯝ ꯍꯟꯖꯤꯜꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯗꯤ ꯍꯟꯖꯤꯜꯍꯜꯂꯕ꯭ꯔꯥ
ꯑꯁꯤꯒꯨꯝꯕ ꯁꯤꯗ ꯂꯥꯟꯅ ꯃꯌꯥꯝꯁꯤꯅ ꯚꯣꯠ ꯄꯤꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥꯅꯦ ꯃꯤ ꯀꯥꯎꯒꯅꯣꯝꯅꯤ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨ ꯅꯣꯏ ꯀꯥꯊꯣꯛ ꯀꯥꯔꯟ ꯇꯧꯕꯁꯦ ꯆꯥꯝꯃꯗ ꯆꯥꯝꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯎꯏꯌꯦꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯤꯒꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯍꯌꯦꯡ ꯑꯀꯥꯏꯕ ꯂꯥꯛꯀꯅꯦꯕ ꯅꯣꯏꯒꯤ ꯃꯊꯛꯇ ꯅꯣꯏ ꯂꯣꯏꯅ ꯖꯦꯜ ꯆꯪꯒꯅꯦꯕ ꯑꯜꯇꯔꯅꯦꯇꯤቭ ꯒꯣꯚꯔꯟꯃꯦꯟ ꯑꯃ 27ꯗ ꯁꯄꯣꯖ ꯔꯤꯖꯅꯤꯡ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯑꯃ ꯂꯥꯛꯑꯦꯅ ꯈꯜꯂꯣ ꯄ꯭ꯔꯃꯥꯅꯤꯀꯣ ꯗꯁꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅ ꯈꯔꯗꯤ ꯃꯤ ꯑꯣꯏꯅ ꯈꯔꯗꯤ ꯆꯨꯝꯅ ꯇꯧ ꯍꯥꯏꯕꯅꯤ ꯑꯁꯤꯗꯩꯁꯤꯗ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯃ ꯂꯧꯔꯣ ꯃꯁꯤ ꯃꯥꯒꯤ ꯐꯅꯅꯕꯅꯤ ꯒꯚꯔꯟꯃꯦꯟꯒꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯅꯣ ꯒꯚꯔꯟꯃꯦꯟꯅ ꯇꯧꯅꯤ ꯃꯋꯥ ꯂꯧꯗ꯭ꯔꯦꯗꯅ ꯑꯩ ꯃꯥꯏ ꯄꯥꯏꯀꯣ ꯍꯥꯏꯔꯒ ꯐꯖꯅ ꯇꯧꯔꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯃꯤꯆꯪ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯅꯠꯇꯅ ꯀꯟꯐꯤꯗꯦꯟꯁ ꯅꯋꯥ ꯂꯧꯗꯦ ꯑꯗꯨꯗꯒꯤ ꯅꯣ ꯀꯟꯚꯦꯟꯁꯟ ꯄꯨꯊꯣꯛꯄꯗꯨꯕꯨ ꯀꯔꯦꯕ ꯃꯣꯏꯒꯤ ꯂꯣꯟꯗꯥꯗꯨꯕꯨ ꯏꯪꯂꯤꯁꯇ ꯌꯥꯎꯔꯤꯕꯁꯦ ꯑꯦꯟ ꯕꯤꯔꯦꯟꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯗꯣꯖ ꯍꯨ ꯊꯤꯡ of moving a no confidence motion and destabilizing the government will not be able to stay in their homes. Kaya haino siya. Si privilege tadirbo si yung na ꯁꯦ ꯇꯧꯋꯦꯅ ꯌꯥꯝ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠ ꯑꯗꯨꯗ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯃꯤ ꯅꯣ ꯕꯦꯡꯁꯦ ꯇꯧꯒꯦ ꯇꯧꯔꯣꯏꯇꯣ MLAꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯄꯋꯥꯔꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕꯅꯤ ꯋꯥꯠꯑꯦꯕꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯉꯥꯡꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯅꯪꯗꯤ ꯑꯗꯨ ꯍꯥꯏꯈꯤ ꯑꯩꯅ ꯌꯥꯗꯕ ꯍꯥꯏꯈꯤ ꯌꯥꯈꯤꯗꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯗꯦ ꯀꯣꯔꯠꯇ ꯎꯀꯤꯜꯅ ꯉꯥꯡꯕ ꯀꯥꯟꯗ ꯑꯀꯥꯏꯕ ꯑꯇꯣꯏꯕ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯔꯀꯥꯟꯗ ꯑꯗꯨꯒꯤꯗ ꯅꯪ ꯀꯣꯔꯠꯇ ꯅꯪ ꯂꯥꯜꯍꯧꯕ ꯁꯪꯉꯛꯂꯒ ꯉꯥꯡꯈꯤ ꯑꯗꯨ ꯅꯪ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯈꯤ ꯍꯥꯏꯗꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯒꯨꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ MLAꯅ ꯉꯥꯡꯕꯁꯦ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯕꯁꯨ MLA ꯑꯃꯈꯛꯀꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯦꯟ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯂꯩꯌꯦꯕ ꯏꯕꯟꯗꯣ ꯃꯥꯏ ꯄꯥꯔꯇꯤꯒꯤ ꯂꯥꯏꯟꯗꯨꯗ ꯊꯨꯒꯥꯏꯔꯨꯕꯃꯛ ꯅꯠꯇ꯭ꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏ ꯑꯉꯥꯝꯗꯨꯗꯤ ꯃꯁꯤ ꯃꯁꯦꯟ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯃꯃꯥꯅ ꯁꯣꯏꯕꯗ ꯃꯆꯥꯅ ꯉꯥꯡꯉꯤꯗꯅ ꯌꯥꯏꯑꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯕꯨ ꯑꯣꯏꯔꯗꯤ ꯍꯥꯞ ꯍꯥꯏꯔꯒ ꯂꯩꯕ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ나 ꯅꯨꯄꯥ ꯊꯣꯛꯅ ꯀꯣꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ ꯇꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯔꯒꯁꯨ ꯇꯧꯗꯧꯗꯤ ꯅꯠꯇꯦ ꯇꯧꯗ꯭ꯔꯒꯅ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯇꯧꯗ꯭ꯔꯒꯗꯤ ꯀꯣꯡꯒ꯭ꯔꯦꯁꯁꯨ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏꯗꯤ ꯀꯔꯤꯒꯤꯅꯣ ꯂꯩꯄꯥꯛꯁꯤꯒꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ MLA 8 ꯑꯃ ꯇꯣꯛꯑꯦ ꯁ꯭ꯄꯤꯀꯔꯅ ꯃꯣꯏ ꯔꯨꯂꯤꯡꯗ ꯐꯝꯍꯜꯂꯔꯣꯏ ꯑꯣꯄꯣꯖꯤꯁꯟꯗ ꯐꯝꯃꯒꯅꯤ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯆꯤꯞꯅ ꯃꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣꯅꯥꯔꯛ ꯁꯪꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯗ ꯊꯥꯔꯅꯤ ꯑꯁꯤ ꯂꯣꯏꯔꯝ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯆꯪꯉꯛꯄꯗ ꯑꯣꯄꯣꯖꯤꯁꯟꯗ ꯀꯅꯥ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯅꯛꯅꯔꯤꯕ ꯈꯣꯠꯅꯔꯤꯕꯗꯣ ꯑꯩꯗꯤ ꯁꯣꯝꯗ ꯐꯪꯒꯅꯤ ꯀꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯃꯩ ꯍꯧꯔꯅꯤ ꯑꯗꯨꯅ ꯑꯗꯨꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯃꯁꯥꯅ ꯀꯟꯐꯤꯗꯦꯟꯁ ꯚꯣꯠ ꯑꯗꯨ ꯋꯥꯟ ꯂꯥꯏꯟꯒꯤ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯁꯤ ꯊꯥꯖꯔꯤꯕ꯭ꯔꯥ ꯊꯥꯖꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯑꯦꯕ ꯑꯗꯩꯗ ꯇꯧꯔꯛꯄ ꯌꯥꯏ ꯇꯧꯔꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯃꯅꯤꯀꯣ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯑꯦꯖ ꯄꯔ ꯀꯟꯚꯦꯟꯁꯟ ꯂꯩꯄꯥꯛ ꯑꯃ ꯉꯥꯛꯑꯦꯔꯒ ꯂꯩꯄꯥꯛ ꯉꯥꯛꯏꯕ ꯃꯌꯥꯝꯗꯣ ꯊꯥꯖꯗꯦ ꯑꯗꯨꯅ ꯊꯣꯔꯛꯑꯒ ꯑꯣꯄꯣꯖꯤꯁꯟꯅ ꯁꯨꯝ ꯅꯣꯛꯇꯅ ꯁꯨꯝ ꯂꯩꯕ ꯍꯥꯏꯗꯨꯗꯤ ꯂꯩꯐꯝ ꯊꯣꯛꯇꯦꯕ ꯁꯣꯏꯗꯅꯁꯨ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯒ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯗꯦꯟ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯕꯖꯦꯠꯁꯤꯗꯤ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯇꯧꯔꯛꯄ ꯌꯥꯏ ꯅꯍꯥꯟꯃꯨꯛ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔꯃꯛꯇꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ CLPꯒꯤ ꯂꯤꯗꯔ ꯁ꯭ꯔꯤ ꯕꯣꯕꯤꯅ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯁꯦꯁꯟꯗ ꯀꯥꯟꯅꯒꯗꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇ ꯅꯣꯏꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯣꯏ ꯄꯥꯁ ꯇꯧꯔꯅꯤ ꯂꯣꯏ ꯄꯥꯁ ꯇꯧꯊꯣꯛꯑꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯆꯠꯊꯗꯣꯔꯤꯁꯦ ꯂꯣꯏ ꯄꯥꯁ ꯇꯧꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯜꯂꯨꯔꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯈꯟꯅꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯠ ꯑꯃ ꯍꯥꯏꯌꯦꯕ ꯅꯣꯏꯅ ꯄꯨꯊꯣꯛꯏ ꯕꯤꯜ ꯄꯨꯝꯅꯃꯛ ꯌꯦꯁ ꯌꯦꯜꯂꯔꯣꯏ ꯄꯥꯁ ꯇꯧꯔꯣ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯈꯟꯅ ꯂꯥꯟꯁꯤ ꯀꯔꯝ ꯇꯧꯁꯦꯕ ꯀꯔꯝꯍꯥꯏꯅ ꯉꯥꯛꯁꯦꯕ ꯃꯤ ꯀꯌꯥ ꯁꯤꯔꯕ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨ ꯈꯟꯅꯁꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯈꯟꯅꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯕꯖꯦꯠ ꯁꯦꯁꯟꯁꯤꯗꯁꯨ ꯕꯖꯦꯠ ꯁꯦꯁꯟꯒꯤ ꯈꯟꯅꯒꯗꯕꯗꯣ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯂꯣꯏꯊꯣꯛꯄꯤꯔꯣ ꯏꯕꯨꯕꯤꯅ ꯍꯥꯏꯈꯤꯕꯒꯤ ꯂꯥꯏꯟꯗꯨꯗ ꯑꯩꯅ ꯂꯧꯈꯠꯂꯒ ꯑꯗꯨꯒ ꯂꯦꯝꯍꯧꯕꯗꯨꯅ ꯁꯔꯀꯥꯔꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯁꯔꯀꯥꯔ ꯇꯧꯍꯟꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨ ꯈꯟꯅꯗꯅ ꯁꯨꯝ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯀꯥꯏꯅ ꯈꯔ ꯂꯥꯎꯅꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯈꯔ ꯅꯪꯒꯤꯗꯣ ꯑꯔꯥꯟꯕꯅꯤ ꯃꯨꯟꯅ ꯇꯥꯎꯑꯣꯒ ꯍꯥꯏꯕ ꯑꯗꯨꯒ ꯁꯨꯝ ꯑꯗꯨ ꯗꯤꯄꯦꯟꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯃꯥꯏꯅꯗꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯦꯕ ꯄꯣꯠ ꯑꯗꯨ ꯃꯤꯅ ꯁꯥꯁꯣꯟ ꯇꯧꯕ ꯀꯟꯃꯟꯈ꯭ꯔꯕ꯭ꯔꯥ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯄꯄꯦꯠ ꯒꯣꯔꯃꯦꯟꯗꯤ ꯑꯣꯏꯔꯅꯨ ꯁꯦꯝꯅꯤ ꯄꯄꯦꯠ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯄꯄꯦꯠꯀꯤ ꯗꯤꯐꯤꯅꯤꯁꯟꯁꯦ ꯑꯁꯤꯗ
ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯁꯨꯕ ꯁꯦꯟꯆꯨꯔꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯗꯨꯗꯗꯤ ꯒ꯭ꯔꯤꯛ ꯂꯣꯝꯗ ꯀꯔꯤꯔꯣꯝꯗ ꯊꯤꯌꯦꯇꯔꯗ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯗꯨꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯃꯥꯖꯗꯁꯨ ꯒꯧꯔꯤ ꯂꯤꯂꯥꯅꯆꯤꯡꯕ ꯃꯃꯥꯡꯉꯩꯒꯤꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯙꯤꯒꯨꯝꯕ ꯇꯧꯔ ꯆꯣꯡꯅꯍꯜꯂꯒ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯁꯥꯍꯜꯂꯒ ꯈꯝꯕ ꯊꯣꯏꯕꯤ ꯁꯥꯍꯜꯂꯒ ꯇꯧꯕ ꯃꯅꯨꯡꯒꯤ ꯃꯤꯗꯨꯅ ꯁꯤꯟꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯤ ꯃꯌꯥꯝꯁꯤꯅ ꯍꯪꯒꯣꯏꯅꯕꯅꯤꯅ ꯍꯥꯏꯅꯕꯅ ꯑꯩꯗꯤ ꯑꯣꯏꯔꯦꯅ ꯈꯜꯂꯤꯅꯦ ꯍꯥꯏꯗꯤ ꯑꯥꯗꯒꯤ ꯆꯤꯡꯗꯅ ꯁꯨꯝ ꯃꯁꯥꯅꯁꯨ ꯍꯥꯏꯔꯦ ꯑꯩꯒꯤ ꯈꯣꯡ ꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯗꯅ ꯀꯔꯝꯍꯥꯏꯅ 이루어지노 ꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯃꯗ꯭ꯔꯣ ꯆꯨꯝꯅ ꯚꯥꯞꯅ ꯁꯥꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯨꯝꯕ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯐꯝꯃꯣ ꯁꯔꯀꯥꯔꯅ ꯐꯖꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯍꯥꯏꯕ ꯂꯩꯔꯒ ꯃꯥꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯨ ꯇꯧꯗꯅ ꯄꯥꯁ ꯇꯧꯔꯣ ꯃꯥꯏ ꯄꯥꯛꯑꯣ ꯁꯔꯀꯥꯔ ꯑꯐꯕ ꯁꯔꯀꯥꯔ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯤꯁ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ oppositionꯅꯁꯨ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯧ ꯇꯧ ꯍꯥꯏꯕꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧ ꯍꯥꯏꯕꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧ ꯃꯥꯅ ꯇꯧꯔꯛꯇ꯭ꯔꯒꯗꯤ ꯅꯣꯏꯅ ꯑꯃꯨꯛ ꯇꯧꯔꯣ ꯅꯣꯏ ꯃꯥꯏꯊꯤꯕ ꯃꯥꯏꯊꯤꯗꯕ ꯅꯠꯇꯦ ꯃꯔꯝ ꯆꯥꯅ ꯄꯨꯈꯠꯂꯣ ꯃꯔꯝ ꯆꯥꯗꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖꯒꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯨꯈꯠꯈꯔꯦ ꯑꯗꯨꯅꯦꯅ ꯍꯥꯏꯕꯗꯨ ꯇꯧꯒꯅꯨ ꯆꯞ ꯆꯥꯕ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯍꯥꯏꯅ ꯇꯧꯔꯦꯔꯒ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯌꯦꯡꯗꯧꯔꯤꯅꯤ ꯀꯨꯝꯍꯩ ꯌꯦꯡꯗꯧꯔꯤꯅꯦꯕ ꯃꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥꯁꯤꯗ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯄꯨꯝꯕꯅ ꯌꯦꯡꯈꯗꯣꯏꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ MP ꯕꯤꯃꯣꯜꯅ ꯈꯔ ꯐꯥꯛꯇꯣꯛ ꯑꯗꯒꯤ ꯃꯌꯥꯝꯅ ꯈꯔ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯕꯅꯦꯕ ꯑꯃꯔꯣꯝꯗ ꯂꯥꯟ ꯇꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯥꯔꯤꯇꯤꯁꯦ ꯆꯨꯝꯅꯒꯤ ꯏꯁꯩ ꯖꯒꯣꯏ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁꯇ ꯇꯧꯔꯝꯕꯗꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯁꯤ ꯌꯥꯎꯔꯕꯅꯦꯕ ꯑꯃꯦꯔꯤꯀꯥ ꯌꯧꯅ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯑꯩꯅ ꯉꯁꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯍꯥꯏꯔꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯗ ꯅꯠꯇ꯭ꯔꯒ ꯁꯞꯄꯣꯔꯠꯇ ꯅꯠꯇꯦ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯅꯨꯄꯥ ꯊꯣꯛꯅ ꯇꯧꯔꯣ ꯂꯩꯉꯥꯛꯁꯨ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕꯤꯔꯣ ꯑꯣꯄꯣꯖꯤꯁꯟꯁꯨ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯕꯤꯔꯣ ꯍꯥꯏꯕꯅꯤ ꯑꯩ ꯑꯣꯖꯥ ꯁꯔꯆꯟꯗ꯭ꯔ ꯂꯥꯛꯆꯔꯀꯥꯟꯗ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯖꯕ ꯃꯇꯝꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯁꯤ ꯍꯧꯗ꯭ꯔꯤ ꯅꯨꯃꯤꯠ ꯇꯔꯨꯛꯅꯤ ꯂꯩꯔꯤ ꯇꯥꯡ 10ꯗꯒꯤ ꯍꯧꯗꯣꯏꯅꯤ ꯑꯗꯨꯅ ꯉꯁꯤ ꯇꯥꯡ 4 ꯈꯛꯇꯅꯤꯅ ꯁꯤꯗ ꯁ꯭ꯄꯤꯀꯔꯁꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ 2000 ꯑꯃꯈꯛꯇꯪ ꯁꯦꯡꯗꯣꯛꯀꯦ ꯁ꯭ꯄꯤꯀꯔꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯀꯧꯕ ꯉꯝꯗꯦꯀꯣ ꯑꯗ ꯑꯩꯅꯁꯨ ꯍꯪꯉꯤ ꯀꯧꯕ ꯂꯩꯇꯦ ꯍꯥꯏ ꯀꯩꯒꯤꯅꯣꯗ ꯑꯗꯨ ꯌꯥꯗꯦꯕ ꯃꯥꯅ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯖꯨꯗꯤꯁꯤꯌꯥꯔꯤ ꯑꯃꯅ ꯑꯃꯕꯨ ꯀꯧꯅꯕ ꯌꯥꯗꯦꯕ ꯆꯨꯝꯅ ꯀꯦꯁꯀꯤ ꯀꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯏ ꯀꯧꯋꯦ ꯍꯥꯏꯗꯨꯃꯗꯤ ꯁꯟꯗꯣꯛꯄꯤꯔꯨꯔꯅꯨ ꯑꯔꯥꯟꯕ ꯄꯥꯎꯅꯦ ꯍꯥꯏꯌꯦꯕ ꯍꯣꯏ ꯑꯗꯨꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯎꯅꯔꯝꯕ ꯌꯥꯏ ꯆꯠꯂꯒ ꯗꯤꯁꯦꯝꯕꯔ ꯇꯥꯡ 8ꯗꯁꯨ ꯎꯅꯩ ꯍꯥꯏ ꯖꯅꯋꯥꯔꯤꯒꯤ 23ꯗꯁꯨ ꯎꯅꯩ ꯍꯥꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯆꯠꯈꯤꯅ ꯍꯥꯏ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯐꯝꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯛꯏꯕ ꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯗꯨꯒ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟ ꯃꯔꯨꯑꯣꯏꯅ ꯑꯅꯤꯁꯦ ꯁꯤ ꯌꯥꯝ ꯀꯩꯅꯣꯅ ꯁꯦꯟꯇꯔꯒꯤ ꯍꯟꯗꯛ ꯀꯩꯅꯣꯗ ꯗꯦꯜꯂꯤꯗ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯑꯃ ꯂꯥꯛꯏꯁꯤ ꯁꯤ ꯀꯃꯥꯏꯅ ꯊꯝꯃꯤꯅꯣ ꯀꯃꯥꯏꯅ ꯌꯥꯝ ꯑꯣꯄꯟꯂꯤ ꯑꯗꯨꯝ ꯈꯪꯉꯕꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯁꯤꯁꯨ ꯍꯥꯟꯅ ꯌꯥꯝ ꯅꯛꯅꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯕꯤꯔꯦꯟꯒ ꯌꯥꯝ ꯅꯛꯅꯅ ꯇꯤꯟꯅꯕ ꯍꯥꯏꯗꯤ ꯄꯨꯔꯥ ꯋꯥꯄ꯭ꯔꯥꯝ ꯑꯝꯇꯅꯤ ꯈꯦꯠꯅꯔꯝꯃꯤꯁꯦꯀꯣ ꯑꯗ ꯍꯧꯖꯤꯛꯁꯤ ꯈꯔ ꯐꯥꯛꯇꯣꯛꯅꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯁꯣꯝꯗ ꯁ꯭ꯄꯤꯀꯔꯁꯤꯁꯨ ꯊꯧꯅꯥ ꯐꯠꯇ꯭ꯔꯦꯅ ꯃꯤ ꯌꯥꯝꯅ ꯂꯥꯎꯔꯛꯄ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯥꯒꯤ ꯃꯊꯧꯁꯤ ꯆꯞ ꯆꯥꯅ ꯃꯥꯒꯤ ꯁꯛꯇꯤꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯦꯅ ꯁꯣꯝꯗ ꯇꯧꯕ ꯉꯝꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗ ꯁꯣꯝꯗ ꯁꯔꯀꯥꯔꯗꯨꯒ ꯅꯛꯅꯔꯤꯕ ꯁꯔꯀꯥꯔꯗꯨꯒꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯀꯔꯅꯤꯗꯀꯣ ꯁ꯭ꯄꯤꯀꯔ ꯍꯥꯏꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯏꯝꯄꯤꯆꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯔꯨꯝ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯀꯩꯒꯨꯝꯕ ꯁꯔꯀꯥꯔꯁꯤꯒ ꯌꯥꯅꯗ ꯇꯥꯔꯒꯗꯤ ꯃꯦꯖꯣꯔꯤꯇꯤꯗꯨꯅ ꯂꯧꯊꯣꯛꯄ ꯍꯥꯏꯁꯤ ꯌꯥꯝ ꯂꯥꯏꯅ ꯂꯧꯊꯣꯛꯏ ꯑꯗꯨꯒꯤ ꯀꯤꯕꯒꯤ ꯋꯥꯁꯨ ꯅꯠꯇꯅ ꯍꯦꯛꯇ ꯃꯥꯒꯤ ꯇꯤꯟꯅꯔꯤꯕ ꯀꯣꯂꯤꯛ ꯃꯅꯨꯡꯗꯨꯗ ꯍꯦꯛꯇ ꯆꯣꯞ ꯍꯦꯛꯇ ꯊꯥꯡꯅ ꯌꯥꯅꯕꯗꯨꯁꯨ ꯄꯥꯝꯃꯣꯏꯗꯧꯅꯤꯅ ꯃꯗꯩꯗ ꯃꯥꯁꯨ ꯈꯔ ꯈꯟꯖꯥꯟꯅꯗꯅ ꯂꯩꯔꯛꯄ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯒꯣꯝꯁꯤ ꯅꯞꯁꯤꯜꯂꯝꯕ ꯒꯣꯝꯁꯤ ꯈꯔ ꯁꯨꯝ ꯍꯥꯏꯗꯣꯔꯛꯇꯅ ꯀꯌా ꯅꯞꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯅ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯩꯇꯕꯔꯇꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯕ ꯌꯥꯝ ꯇꯞꯆꯕ ꯃꯤꯅꯦꯕꯀꯣ ꯇꯞꯆꯕ ꯃꯤꯅ ꯁꯥꯎꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯒꯨꯝꯕ ꯑꯃ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯕꯤꯔꯦꯟꯗꯤ ꯃꯥꯗꯤ ꯃꯥꯏ ꯃꯍꯧꯁꯥꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯀꯩꯗꯧꯕ ꯃꯥꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯥꯁꯤꯁꯨ ꯊꯣꯛ ꯍꯦꯛꯇ ꯃꯥꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯃꯜꯇꯤ MLA ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯃ ꯂꯩꯖꯩꯑꯕꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯦꯕꯤꯅꯦꯠ ꯀꯣꯂꯤꯛꯁꯤꯗꯩꯁꯤꯗ ꯀꯦꯕꯤꯅꯦꯠ ꯀꯣꯂꯤꯛꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯇꯤꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯒꯁꯤ ꯏꯁꯝ ꯁꯝꯅꯗꯕ ꯀꯦꯕꯤꯅꯦꯠ ꯃꯤꯇꯤꯡ ꯌꯥꯎꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯎꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯗꯤ ꯑꯣꯄꯟꯂꯤ ꯈꯔ ꯋꯥꯁꯤ ꯉꯥꯡꯊꯣꯔꯛꯑꯦ ꯑꯗꯩ ꯍꯟꯗꯛꯇꯤ MLA ꯑꯃꯁꯨ ꯑꯩꯁꯨ ꯅꯪꯒꯨꯝꯕꯅꯤ ꯀꯥꯔꯤꯁꯦ ꯀꯥꯏꯅ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯅ
पूरा गोम से सुम खर सुम फाक्तोक नरक्तन सुम तौले गोम केन में भाप लाए हौजिसे मसिगी केन में फिबम लाइसे मसि सिदा अखोगी चीफ मिनिस्टर श्री बिरेन दी हौजिक याम नुंगाइरे मरमदी सासोनदु यावद्रमनिना सोम डेवलपमेंट तौरमनिना सासोनदि यावद्रिसे खांगेबको अदुना चुराचान महाराज अखोगी मणिपुर की काय खमनजरबा KCSICBE चावरबा चुराचान महाराज से रेलगाड़ी का खाम का मान सा का थोंग सारा का मदर रेलगाड़ी का थवन मंगम बे शक्ति का तुम यावा ब्रिटिश ने पीबगी मधुमकना थोइदोक मरु ओइदि नतबा अदगी अमु लाई हरावबगुम खंगदे अम खंगदे का सिदि याम सावबा दुम लेबाक की ओबे सुदा दगी मांगी सिंगी का सिसु याम ngamba अदुगुम्बगी शक्ति अमा चुराचान महाराज लेबदो अदु हौजिक लेरिबा मणिपुर की लेंगा की मको ओइदिबा से मसि मदु हाइफेट मालक पसु यावेबको मपु ओइबा शक्ति दिला तो ब्रिटिश ने पाइदला मतम जा सुमाइ तो सेंट्रल गवर्नमेंट ना पूरा पाइसिल लगा चीफ मिनिस्टर सिना डेवलपमेंट की करी की तौदा संगाबगुम करी गुम रोमदा आया मत तौबगी मोंगसि माली अदुना हंदक की सिदा कोइना उदब कांगन मनुंगदा मीना तुमिना लोन चाजबदु अखोइना अदुगी पोतु चाग्रेन हाइबदि मदुसु तवहिदे हाइबम थोक्तमिना आई मदुगी क्वेश्चन नुमा या रिजर्व तौजुगे को आइना चिंगनजब सि ओरमगने खलसु मदु हाइजररोय अमग या मरुवने मोबिगिस मतमसु लेत्रे हौजिक लाइबसि अखोइ NPP हारिबा पार्टी से मसि ओंदो करम डेट करम पुंगबम द पुइनो खंगदे मणिपुर हौगिबा पार्टी नि अदुगा अखोगी AP कनोना संगमाना PS संगमाना सेमजरगा नेशनल पार्टी ओइलिनि चुमना नेशनल पार्टी पुनो नते नेशनल पार्टी JDU दी नेशनल पार्टी नते बको सुमाइन तबसिदा अदुम फजबा अखोइ मणिपुर दा रीजनल पार्टी अमगी स्पिरिट लेदना अखोगी MPP है मणिपुर पीपल्स पार्टी ना लेखा तासिलकपसिदगी दे ऑल्टरनेटिव में तौतादी मसीमन लई गायना मैम खलंबसी एक्सपेक्टेशन से पूरा मांगिबा अदगी फेडरल पार्टी बम लेरमी अदुसु दुम मसीरे अदु मसी ओइगदा खलना दगी कामु यामना मराय तो होगिबो बोसिदी द कांग्रेस त मंगा कारप मोदि तरेट कालिम लेबा लार्जेस्ट पॉलिटिकल ओपोजिशन वे मतम जी द मोइसे ओपोजिशन लीडर ऑफ ओपोजिशन की चांस लेरा भौदा मदुगी चाथुंदो मदु लौदना मीना सुहाय हाइदना सपोर्ट तो सुहाय हाइदना कांग्रेस BJP गवर्नमेंट सपोर्ट तो रुबनेबा मदुगी रिप्रेजेंटेशन लेवल ला इसे गसे अदुना हनकी निथिल तो विदबदगी लेहोलिबा खरा सपोर्ट तो तौरे तौदगी सोमदा कोई मपु ओइबा पोतो अदि थाप चरखरे मदुगी दोसाजे ताबदे हौजिची दोसाजे थोइनि हौजि लाइबसे आइना खन्या मतम हयेंग से तारीख 5 फेब्रुवारी तारीख 5 सि मोगी सेंटर कर्नल संगमा अखोगी नेशनल प्रेसिडेंट उनदना मणिपुर की मोय अहुम चटकदौरिबको कोगी हौजिक लेरिबा कोगी नुरुल हसन ने अदगी मोय ऑफिशियल सेक्रेटरी अनियम ने तौरगा मोय अहुम चलगा तौरगा NPP की कनो खरा कयात अमा हयेंग पिदौरी मसीदा आइना खंजबदा नहानजु सिदा नैनबदा याउगिबने हौजिक मोगी कोगी लेजिस्लेचर पार्टी की लेरिबा मोय मंग तरुक से सिगी लुसिंग मम खनम थोपनी मरमदी हयेंग असेंबली तौदु खतंग गारेदना लेजिस्लेचर पार्टी की NPP की लेजिस्लेचर पार्टी की लीडर में खंडब यारोयबा अदुगी लीडर दो मदुना ओपोजिशन लीडर ऑफ ओपोजिशन की क्लेम तौदोरिनाबा मदुना कांग्रेस मोदी कसai कांग्रेस मथादे कनोने मोदी तरुक से 10% ऑफ द टोटल नंबर ऑफ MLAs मदु लाको मतम तरुक से सुयबा अदु तरुक सुबरिना मोय क्लेम तौबसे मोगी कोई पार्टी की लेजिस्लेचर की लीडर में खंडब यादे अदुना मदु खंगदरा खलोइद हयेंग खंगनी अमना मोगी पार्टी से प्रेसिडेंट स्टेट प्रेसिडेंट से लेत्रियबा मदुबुदी मोना येंग मेथुमनिन तौब याय मदुना कोना तौब याय हौजिकी लेजिस्लेचर पार्टी की सिमदी मसने अदुना मसिदा मोना लीडर का खनम ngangbalanga मोइदाji तौदम हयेंग मनो खनम ngамद्रबा नत्रगा असेंबली की ममांग खनम ngамद्रदी NPP से नुसित तारबा पार्टी ओइरकदोरिनेबको मोइगी तौहम थोकलु ngамद्रे अद्रबोइदी मोइसिना चपचाना ओपोजिशन की मंगा मोइ तरुक से लेरदी कांग्रेस की मंगा दुगा तोरगदी 13 सुमतमदा नो कन्फिडेंस तौगे तौगे न खलगदी एडवांटेज लेरे सोमला कंदना मु कमाइन तौगेदा कांग्रेस की मंगा से मोइ 13 चपचाना लेरगदी सोमला कंद तौरिसी BJP दी पुनः कुंठा मापन से माइनस कुकी की तरे तो खाइदोक रखा मोई 32 लेरे अतेला काबन काजबनी होजिकी मोई कनो JDU याव रेबको अदुना मसिदे दा JDU की कनो से
moi manga di disqualification ki keno maduna amani hꯧzik moi kunta ma panje kunta ma panje JD lu yausik kunta ban sure ba madida minus kuki ki kunta ni thoi le keno se talet khaidok la kunta thoi le re ba adagi mu NPF ana le ba moi sogoli se sigi manga ma le re ko manga am le ko kunta ni thoi da mak thara ge ka sai kuki talet yaw daga NPF ki manga se moi ki misang ni JDU ki nasir se clear ore magi moi somna tor le no ma sim le aldi moi kunta ni pa na ma le ko aduga asongi le ba en karogi kuki ki moi independent le aduga moi ani moi ma out ne aduga moi di sidai da kunta ni pa ni manung da BJP bu sogoli ba kambu sing se si manung da makai kali ko tor pa oraga di panthora agadi adura gadi kali ko ba moi na ma thaula le adu moi si ban la ba du di khang re matu di sakti du le ra gadi no confidence yam na mai pak pa ya ba pot ama le ba masingse aduga mami adu de koina haiba ko ithau sunna te kali gumba makoina mai pak thar su kali gumba khara di no confidence pu thok pa ngam ga di kali gumba kara sabak phak pa kali gumba khara to tam na kana no adu ko ki pani dut ne do madu ma khang ba ki khudok jabam le na ai jage matam du tel le gi ketang okay what to expect in koi asadi kara tong thare jam bi la sini sina hoji ori phibam yam sina ai mi phom se pham kan da leiba ki hoji thoi ba irang si oro adagi ngasai pambi ki ba khun na koi bo oro sel tum gi oro edi khudi mak tan oina koi shoi myam si sigi oi ba miyam si oi ba kari hai tare ram ba lo ba ya ngap kaya kadai bo ngam gani kai khan bi sigi lei ba phibam sina de hoi political mamang da su khanasi ai hai ya te hai to dana lang na to na gi ni na hoi political instability lai ai se mapan thona hai bi ya da ba problem di hoi mam ni keno da opposition gi pham do pa pham ja ga le horrible ruling kam bo ji masing je dum intact adum lai hoi ada sai da lu hori se akhone sum pa hai hai na ba pangkhan khan na bana mani political parties sing china magi party sing do phajana khomjin tasan ba ma di ba thok tai se kodamane NPP gi do khara mana ruling da sakalaga khara mana opposition level polar modo national leader hai tare mo gi adu yawna khanar matung da opposition da phanggadong ne ba dijelum lo ri dina mai vote ki na vote ki tonga na sesar so sumaina taw dana BJP manung da dissident hai ba tai ko moi no di dissident ai wai sina de adu bo government pai ba kamguna government ji yaning dra ga di adu wai khoi gi londa da dissident hairam ni na dissident man ba pot mayamam tholise si phabinarga sandai na bom changi si khoji phok taw de khwaidi lu rei si 2023 gi me ahum gi irang thulp de gi di me tranga de gi di MLA BJP bu sogat pa MLA ama independent amane KP gi ani dune BJP gi tari tune separate administration PB ro hana draga saram ne ba union home minister da adu orgati madiyar ba BJP gi tari to maduga BJP gi lehori ba somda MLA sing duga punna phamin haraga moi gi misunderstanding cry de leri no kramai to no je solution ja da dan purbu yayo BJP manungi issue ji BJP na sangdana sum thambaje sina maram orga issue ji sum pakthok no maram hoyo NPP gi tabri dumaina lotion bam thokbudu BJP na loishalaga di ganasi aina khanjabada hoji ekoi gi lakadori ba assembly sidaida mayam gi speculation hai tare ko no confidence vote po ro whatever adi motion da boy ro adigi governor gi address pidori dina first day da governor gi address si amu pass tok doine amen to bi ai tok de ba madu tonga mamni adu governor gi address je koina khangina ga dauna government na paikha de ba thabak thoram mayam je sigi achievement ji loi hai doine madu opposition na yaning de madu semto ni tor ko doine ba argo vote lo doine ba adu de so dum government je dum satningai dum lei ba kaigumba taisandradragadi aduna koina hojik pamjabadi stable government de mathau tai stable government mathau ta bai si political party de stable hoibam change political party stable hoidragadi political party dana govern to ba koi gi team do MLA sing do adum stable hoiroi adu masigi pose party na loisanbam thoi loisandri madu MLA sing minister sing natraga individual haigra party gi
पार्टी होने को बोगे सुगाइदे सा से वजह मिनिस्टर खेमचान चले आइना इदो मिनिस्टर खेमचान जे बीजेपी नि बीजेपी होने बीजेपी लीडर को बोये अदुगी पोतुदा अदुगी मरीन दुदा तो बोये अदुगा तमनी न साइ थंबी बा स्पीकर की पोच लागदी स्पीकर जदी इंडिपेंडेंट होगे दौनी इम्पार्शियलिटी होगे दौनी मागी दी तोंगान बो पोलमनी मादी वांस स्पीकर होगदी पार्टी लाइन थबुक तो बोया दे अदुना मासी की पोची कनागुमदी से सोमनाथ चटर्जी एग्जांपल होइना स्पीकर है ओइका नमागी सीपीएम की पोची लोइना हुंदोखरगा माजी इंडिपेंडेंट की भाग त नुआइना लिथोखिबा सुबाइना तौबनिना खोइ कनोना कोबो यादे हाइसे ऑफिशियली को यादे इनफॉर्मली लानाई वरिनिना अदुगा ऑफिशियल को यादे अदुमा याम चुम्बो पोनी अन स्पीकर की रोल से आइना लास्ट हाइजेनिंग से अंदर सेशन दा याम चावी मारदी नो कॉन्फिडेंस मोशन लौबा लौदबा माइ मकुते लै नो अजम मोशन लौबा लौदो समाइ मकुते लै अन सिगी पोट म्याम से अखोइना आइना खंजबदा सेंटर की लुचिंगबसिंग नो मोइस उनरजि कनोदा असेंबली से फ्रीली पांथोगा नोइना पामबसिंग दो अब असेंबली दा तौगे वो हरजो वाटिबर मोइ थाजनबा यानबदा असेंबली से फजना पांथोकनबा तहनियंगनी बीजेपी ने सेंट्रल पार्टी स्टेट की बीजेपी गवर्नमेंट से फिल्म तादना काइबाइ से पामंगबदो मानदे लीडरशिप कई सिनमे मथौ ताइ हन खलोजो खन्नरगा करमाइ तौजिगे न तौरगा खरा फजना तौरकदरा हैना अदुमाइना आई थुमजगे लेरियो फिबम सिदा लेंगा की ओरिबा फिबम अदुगा लेबा की ओरिबा फिबम लेबाक ने लेंगा ने मियाम की लेरियो फिबम सिंग सिदा कोगी लेंगा सिना तौरकदब थबक थौरम सिंग मियाम न पामीबा एक्सपेक्ट तौनिंगबा तौरिबा तौहनिंगबा मयाम सि कोगी लेंगा सिना बीजेपी की मशीन को खिदन सोइना माले सब्जेक्ट को कोला पाबिरो थिंग है होय बतम सुन लैसलक्रे याम गाजरे जा मनी ओजा कनो सरचंद्र ओजा मुबी अमकना थागा जा फोंदोक चेरी ngasi गने डी एसके टीवी ना संदोक जा बा मणिपुर फाइल थोर मतान से लोचिन जरे यंग्रिउ सुमम कना खुरम जरे